ꯂꯝꯂꯥꯟꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗ ꯊꯥꯗꯣꯏ ꯊꯃꯣꯏꯗ ꯋꯥꯕꯒꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯇꯥꯒꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯌꯣꯍꯦꯟꯕꯒ ꯀꯥꯏꯅꯔꯕꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏꯗꯤ ꯍꯣꯡꯕ ꯉꯝꯖꯗꯦ꯫ ꯁꯤꯗꯥꯔꯠꯅ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯊꯥꯗꯣꯏꯅ ꯋꯥꯔꯧꯗꯦ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯊꯣꯛꯈꯤ꯫ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯁꯤꯗꯥꯔꯠ ꯀꯔꯤꯅꯨꯡꯒꯤ ꯂꯨꯍꯣꯡꯕ ꯌꯥꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯊꯥꯗꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ꯫ ꯌꯣꯍꯦꯟꯕꯁꯨ ꯊꯥꯗꯣꯏꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯗꯥ ꯌꯣꯍꯦꯟꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯪꯕꯗ ꯉꯥꯏꯔꯤ ꯌꯣꯍꯦꯟꯕꯅ꯫ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯪꯕꯨ ꯀꯥꯎꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯝꯗꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯌꯣꯍꯦꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯄꯤꯒꯅꯤ ꯈꯟꯕꯗ ꯊꯥꯗꯣꯏ ꯋꯥꯔꯕ ꯊꯃꯣꯏꯗꯨ ꯐꯥꯊꯕ ꯉꯝꯖꯗꯦ꯫ ꯁꯤꯗꯥꯔꯠꯅ ꯊꯦꯡꯂꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯤꯔꯔꯣꯏ꯫ ꯗꯥ ꯌꯣꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯥꯊꯩꯒꯅꯤ? ꯊꯥꯗꯣꯏ ꯁꯤꯗꯥꯔꯠꯀꯤ ꯃꯅꯥꯛꯇꯗꯤ ꯆꯪꯂꯛꯇ꯭ꯔꯦ꯫ ꯇꯣꯉꯥꯟꯅ ꯀꯥ ꯑꯇꯣꯞꯄ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯂꯩꯈꯤ꯫ ꯁꯤꯗꯥꯔꯠꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯥꯗꯣꯏ ꯂꯥꯏ ꯈꯨꯔꯝꯅꯕ ꯇꯧꯒꯦ ꯍꯥꯏꯗꯅ ꯂꯥꯏꯁꯪꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯎꯔꯤ꯫ ꯁꯤꯗꯥꯔꯠ ꯎꯔꯕꯁꯨ ꯈꯪꯂꯕꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯤꯗꯥꯔꯠꯇꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯂꯩ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯉꯥꯏꯈꯤꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕ ꯁꯤꯗꯥꯔꯠꯅꯤ꯫ ꯂꯛꯀꯤ ꯊꯥꯗꯣꯏꯒꯤ ꯅꯨꯄꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯖꯩ꯫ ꯏꯟꯈꯠꯂꯛꯄ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯁꯤꯗꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯗꯅ ꯌꯣꯍꯦꯟꯕ ꯉꯥꯎꯆꯠꯅꯔꯕ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗꯦ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯕ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯎꯔꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯩ꯫ ꯑꯗꯨ ꯑꯃꯨꯛ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯕꯁꯨ ꯉꯝꯗꯦ꯫ ꯁꯤꯗꯥꯔꯠ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕꯅ ꯈꯔꯗꯤ ꯀꯥꯛꯆꯩ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯛꯀꯤꯒ ꯂꯩꯁꯤꯒ ꯂꯞꯇꯗꯤ ꯉꯥꯎꯔꯤ꯫ ꯂꯩꯁꯤꯅ ꯗꯥ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯗꯣꯏꯅꯣ? ꯂꯛꯀꯤꯅ ꯅꯪꯅ ꯆꯦꯟꯕꯒꯤ ꯋꯥꯔꯤꯗ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯏꯃꯨꯡꯗꯗꯤ ꯂꯥꯟꯅꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ꯫ ꯏꯅꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯣꯗ? ꯑꯗꯨꯏ ꯅꯠꯇꯦꯃꯤ ꯅꯪꯕꯣ꯫ ꯑꯩꯈꯣꯏ ꯗꯥꯅꯗꯤ ꯏꯇꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯒ ꯏꯇꯩꯃꯅꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯗꯤ ꯀꯩꯒꯤ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯐꯔꯦꯁꯦ ꯏꯅꯝꯃꯒ ꯏꯇꯩꯒꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯜꯂꯁꯦ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯁꯤꯕ? ꯂꯥꯎ ꯏꯕꯥꯅꯤꯁꯨ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯃꯤꯅ ꯀꯩꯅꯣꯝꯃ ꯈꯜꯂꯝꯃꯅꯤ꯫ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯂꯨꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏꯗ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯂꯒꯨꯝꯁꯦ꯫ ꯗꯥ ꯅꯪ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦꯀꯣ? ꯑꯩꯅ ꯉꯁꯤ ꯏ ꯀꯥꯔꯛꯇꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯗꯣꯏꯅꯦ ꯅꯪ ꯌꯦꯡꯉꯣ꯫ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄꯒꯁꯨ ꯀꯣꯏꯔꯤꯅꯦꯕ ꯑꯩ ꯈꯪꯍꯟꯗꯅ? ꯍꯣꯏ ꯏꯕꯨꯡꯉꯣ ꯈꯪꯅꯖꯗꯦ꯫ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯁꯤꯕ? ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ
ꯑꯩꯒꯤꯁꯨ ꯊꯕꯛ ꯃꯆꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤꯁꯨ ꯍꯥꯏꯅꯔꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯈꯣ ꯁꯥꯎꯅꯨꯀꯣ ꯁꯥꯎꯔꯅꯨꯀꯣ ꯍꯣꯏ ꯕꯨꯡꯉꯣ ꯁꯥꯎꯖꯗꯦ ꯑꯩꯈꯣꯏ ꯁꯥꯎꯕꯒ ꯍꯩꯖꯗꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯍꯜꯂꯁꯦ ꯊꯦꯡꯈ꯭ꯔꯦ ꯏꯃꯥ ꯍꯣꯏꯅ ꯊꯦꯡꯅ ꯌꯨꯝꯗ ꯆꯪꯂꯗꯤ ꯆꯩꯒꯅꯤꯕ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯁꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯒꯦꯀꯣ ꯕꯥꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯂꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯃꯇꯩꯃꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨ ꯀꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯛꯀꯤ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯊꯥꯗꯣꯏ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯂꯛꯀꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯜꯂꯛꯑꯒ ꯏꯃꯨꯡꯗꯒ ꯆꯪꯂꯒ ꯄꯣꯊꯥꯔꯣ ꯌꯥꯗ꯭ꯔꯣ ꯏꯇꯩꯃꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯌꯦꯡꯂꯝꯕꯅꯤꯗ ꯍꯌꯦꯡ ꯅꯅꯥꯎꯅꯨꯄꯤꯅ ꯂꯥꯛꯂꯁꯨ ꯍꯩꯇ꯭ꯔꯗꯤ ꯇꯥꯛꯄ ꯍꯩꯅꯕ ꯍꯥꯏꯗꯅ ꯊꯥꯗꯣꯏ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯏꯇꯩꯃ ꯆꯥꯛ ꯊꯣꯡꯂꯗꯕꯅꯦ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯀꯥꯡꯁꯣꯏꯒꯨꯝꯕ ꯆꯥꯁꯤ ꯏꯇꯩꯃ ꯉꯁꯥꯏ ꯊꯥꯎ ꯆꯥꯔꯛꯄꯒꯤ ꯄꯨꯛꯀ ꯊꯟꯒꯠꯂꯦꯕ ꯐꯔꯦ ꯐꯔꯦ ꯏꯇꯩꯃ ꯊꯣꯡꯂꯒꯦ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯗꯅ ꯂꯛꯀꯤꯅ ꯈꯨꯝꯂꯛꯏ ꯂꯤꯡꯖꯦꯜꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯍꯜꯂꯣ ꯅꯨꯄꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯤ ꯃꯆꯥꯗꯤ ꯗꯣꯛꯇꯔꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯍꯥꯏꯅ ꯂꯛꯅꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯅꯦ ꯀꯣꯛꯀꯥꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯩꯔꯁꯤꯔꯥ ꯈꯜꯂꯕꯅꯤ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕꯣ ꯑꯗꯨꯏ ꯃꯆꯤꯡꯗꯣ ꯍꯜꯂꯗꯤ ꯑꯩ ꯉꯁꯤ ꯂꯩꯔꯤꯁꯦ ꯂꯩꯔꯔꯣꯏ ꯀꯩꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯥꯃꯛꯅꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯣꯔꯀꯤꯠꯅ ꯏꯅꯝꯃ ꯏꯅꯝꯃꯧ ꯍꯥꯏꯅ ꯀꯧꯔꯒ ꯆꯪꯂꯛꯏ ꯊꯥꯗꯣꯏꯅ ꯅꯨꯄꯤ ꯑꯩ ꯊꯝꯃꯒꯦ ꯊꯕꯛ ꯀꯣꯝꯃꯀꯥꯟꯗ ꯇꯧꯔꯛꯑꯒꯦ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯨꯄꯤ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯔꯀꯤꯠꯅ ꯏꯅꯝꯃ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯕꯤꯔꯛꯀꯦ ꯀꯩꯀꯩ ꯁꯦꯝꯕꯤꯔꯛꯎꯒꯦ ꯌꯥꯔꯅꯤꯗ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯊꯣꯛꯎ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯒꯦꯕ ꯏꯅꯝꯃ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯩꯃꯥ ꯍꯌꯦꯡ ꯅꯪꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁꯨꯇꯤ ꯂꯩꯕꯗ ꯏꯅꯝꯃꯅ ꯌꯥꯎꯍꯟꯒꯦꯕ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯃꯇꯝꯅꯤꯅ ꯁ꯭ꯇꯗꯤꯗ ꯁꯣꯏꯅꯤꯅ ꯏꯅꯝꯃꯅ ꯍꯥꯏꯕꯅꯦꯕ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝꯔꯣꯝꯗ ꯑꯣꯔꯀꯤꯠ ꯊꯥꯗꯣꯏꯒꯤ ꯅꯨꯄꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯆꯥꯕꯨ ꯀꯩ ꯊꯣꯡꯂꯒꯦ ꯊꯥꯗꯣꯏꯅ ꯏꯃꯥ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯦ ꯐꯔꯦ ꯐꯔꯦ ꯑꯆꯝꯕꯁꯤꯅꯗꯤ ꯐꯔꯦꯗ ꯁꯤꯗꯥꯔꯠ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤ ꯊꯥꯗꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯐꯅ ꯂꯩꯗꯨꯅ ꯆꯦꯜꯂꯕꯁꯨ ꯎꯄꯥꯟ ꯑꯃꯗ ꯌꯦꯠꯈ꯭ꯔꯕ ꯎꯔꯤ ꯑꯃꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯇꯞꯅ ꯇꯞꯅ ꯁꯤꯗꯥꯔꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯑꯩꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ ꯐꯪꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯑꯩꯒꯤ ꯂꯤꯄꯨꯟ ꯍꯣꯡꯂꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯅ ꯃꯄꯥ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇꯁꯨ ꯆꯠꯄꯤꯔꯨꯁꯤ ꯏꯕꯣꯍꯜꯅ ꯍꯣꯏꯅꯦ
ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯉꯥ ꯑꯃ ꯂꯩꯔꯗꯨꯅ꯫ ꯊꯥꯗꯣꯏ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯛꯂꯤꯕꯅꯤ, ꯏꯆꯥ ꯎꯅꯤꯡꯗꯅ꯫ ꯉꯥꯒ ꯂꯩꯔꯛꯏ ꯃꯥꯜꯂꯦ, ꯇꯥꯃꯣꯗ ꯁꯦꯝꯍꯜꯂꯁꯦ, ꯑꯗꯨꯒ ꯊꯣꯡꯉꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯆꯥꯛ ꯆꯥꯔꯒ ꯐꯖꯅ ꯍꯜꯂꯣ꯫ ꯍꯣꯏ ꯍꯣꯏ, ꯁꯅꯥꯍꯟꯕꯤꯅ꯫ ꯏꯆꯦ ꯍꯣꯏ ꯂꯥꯛꯂꯤꯅ ꯏꯆꯥꯅꯁꯨ ꯍꯥꯏꯌꯦ, ꯆꯥꯛꯀ ꯅꯤꯡꯊꯤꯖꯅ ꯆꯥꯔꯒ ꯍꯜꯂꯨꯀꯣ꯫ ꯏꯆꯦ, ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯁꯤꯗꯥꯔꯊ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ ꯍꯥꯏꯔꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯊꯥꯗꯣꯏ ꯁꯤꯗꯥꯔꯊꯄꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏ, ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯊꯥꯗꯣꯏ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯗꯥꯔꯊ ꯁꯦꯝꯂꯤꯕ ꯉꯥ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯍꯧꯔꯛꯏ꯫ ꯊꯥꯗꯣꯏꯅ ꯊꯣꯡꯂꯤꯕ ꯑꯗꯨ ꯁꯤꯗꯥꯔꯊꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ꯫ ꯑꯣꯟꯊꯣꯔꯛꯄꯗ ꯁꯤꯗꯥꯔꯊꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯔꯗꯨꯅ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯎꯗꯗꯅ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯁꯤꯕꯣ? ꯏꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯏꯃꯥ ꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏ ꯀꯧꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯉꯍꯥꯟꯈꯩ ꯁꯤꯗꯥꯔꯊꯇ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯤꯗꯥꯔꯊ ꯋꯥꯈꯜ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, ꯇꯥꯃꯣ, ꯇꯥꯃꯣ, ꯀꯩꯅꯣ ꯑꯗꯨꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯏꯃꯥ ꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏ ꯀꯧꯕꯤꯔꯨꯔꯣ, ꯆꯠꯂꯣ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ, ꯀꯧꯔꯨꯔꯒꯦ, ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯝꯃꯣ꯫ ꯊꯥꯗꯣꯏ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯍꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯅ ꯉꯥ ꯊꯣꯡꯕ ꯑꯃꯨꯛ ꯆꯥꯗꯣꯔꯤꯅꯦ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯆꯥꯅ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯇꯪ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯄꯥꯕꯨꯡ, ꯍꯥꯎꯕ꯭ꯔꯥ ꯉꯥ ꯊꯣꯡꯕꯁꯦ? ꯏꯆꯥꯅ ꯊꯣꯡꯕꯕꯨ ꯀꯔꯤꯒꯤ ꯍꯥꯎꯇꯅꯤ, ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯣꯔꯀꯤꯗ, ꯅꯪꯕꯨ ꯀꯩꯀꯩ ꯍꯥꯞꯄꯧꯒꯦ? ꯌꯥꯔꯅꯤꯗ ꯏꯅꯝꯃ꯫ ꯁꯤꯗꯥꯔꯊ ꯊꯥꯗꯣꯏ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫